मियामना थेंगनरिबा अवाबसिंगी फिबम केंद्र सिगी एमएलए के चिबोमचाना हक थेंगनना कोइना चतना यंगसिनख्रे खंगहौदना चौरकपैसिंगना सोखलबा मियाम साफगदा मफमदा पोथोकलगा खुदकी ओइबा रिलीफ कैम्प हांगदोक्तुना मतेंग पांखी खोंगचत अदुगा मैलेनना एमएलए के चिबोमचाना फोंदोखिबदा यांगंगपोकपीगी अवांगलोमदा लैबा चिंगदगी चेंथरकपा इसिंगना लैमखोंग तुरेल अमदी पवा तेरेलगी इसिंगना यांगंगपोकपी सांतिखोंगबा सबुंखो खुनौ सबुंखोक सैजांग लैमखोंग मपाल नोंगदाना चिंगबा खुलसिंग इसिंगले ओक्सुरोमदगी अवांग पांगना चेंखलकपा nga khachi tural amadi pawa teralna nongren awang lekai ising thumle khudaki oina janada relief camp ama nongada da ahum saijangda ama sabungko khunaw amadi santi khongbal gi oina santi khongbal da ama nongren awang lekai da relief camp ama hangdokna khudaki mateng pangkhre makhatana district authority na mateng pangna ba haikragani haikhe मणिपुर की मफम कयादा नोंगलेपना चुखिबना मरम ओइरगा थौबाल डिस्ट्रिक्ट की मनुंग चन्ना लेबा वांगजिंग एरिया दसु मियामना इसिंग इचाउगी अवाबा मायोकनरी वांगजिंग तेंथा फावना चेलिबा तुरेल असिगी इमाई लेपलकना वांखलखिबा असिना मरम ओइरगा तुरेल असि कायकपदगी मफम कयादा इसिंग थुमजिले लोनेना वांगजिंग कोदमोबि स्पोर्ट्स कॉम्प्लेक्स रिलीफ कैम्प दसु इसिंग का हेना थुमजिलपना रिलीफ कैम्प असे चंगजफम लौना लेरिबा मोरेदगी लांजिलखिबा आईडीपी सिंगना इसिंग इचाउगी अवाबा मायोकनरी हौजिक हारिबा तुरेल असिगी इमाई लेपलकना वांखतपना माइके सोमदा लैरिबा मियाम मिपाइबा पोकनरे पावहेक फंगबगा इसिंग इचाउ मायोकनरिबा अफम सिंगदा थौबाल डीसी अमदी इंडियन रेड क्रॉस सोसाइटी थौबाल की टीम लाकना येंगसिनख्रे हारि प्रेसिडेंट रूल लैदुना लेंगाक पारिबा मणिपुरी गवर्नर ना हौजिक कक्चिंगी लौमी सिनमी नोमगी लुकमाई पानना चरा तालिबा इमाइबेल अमदी तुंगी युंबी ओइरकदौरिबा माहिरोइ क्याना लंबीगी चथोक चसिंदा थेंगनरिबा अवाबा खुदोंग चादबा कया असि कोखनबा लमदम असिगी लैरक खुलकी ओइबा लंबी थोंगी फिबमसिंग मरि लेनबा लोइसंगना चतना येंगसिनहनबगा लोनना अथुबदा सेमजिनबियु लेंगाकी मरि लेनबा लोइसंगना वीआईपी सिंगना चतनबा लंबी खक सेमजिनगनु हाइबगी वखल सेमजिनगनी हाइबगी वखल थादोकपियु हाइना लाइटगोल लमजिंगलुकी प्रेसिडेंट मोइरांगतेम प्रवीणा फोंदोरकपगा लोनना लेंगाकी पुकनिंग चिंगसिलक्री वफम मसिंग असि लाइटगोल लमजिंगलोब नहासिंगी खोंगथांग अमदि आइडियल क्लब लाइटगोल न पुन्ना खुसमनदना मियांगी तेंगबांग लोनना कक्सिंग तुरेल वांगमा मसों लाइटगोल लेकाइगा फाउनबा लैरक हिडेन थोंगदगी हौरगा कक्सिंग मखा लेकाइदा लेबा चिल्ड्रन पार्क कम्युनिटी हॉल ताबा फाउबगे लंबी सेमजिनबगा मैलेना फोंदोरखिबनी महाकना मखा तारादुना हाइबा लंबी असि कक्सिंग उया लौकोगे लंबी ताखिबा कक्सिंगी लौमी सिंगी यामना मरु ओइरिबा लौयाई लंबी ताखिबा लौमी केयागे लाइफलाइन ओइबा लंबी ओइबत नतना कक्सिंग मखा हाई स्कूल ग्रेस कॉटेज एकेडमी विक्टोरी हाई स्कूल मार्टिन ग्रामा इंग्लिश स्कूल न चिंबगी महिरोइ कयानसु फावना चतनरिबा लंबी अमनी अदुबो लेंगाकना मतम सावना हन्ना येंगसिनबिदबना हौजिकति लंबी असिगी फिबम पुमलोइ लोइरे चथोक चचिंदा खरदा ओइरबसु साफनबा हाइना लेकाइगी मियोइसिंगना मतम यानबा हाइना अंगम सेंथंग अमदि पोचै मेसिन पोथोंगदुना लंबी असि सेमजिनना लाकपनी अदुबो चलिबा सही असिदि हेनमन्ना फटमनलक्तबदगी मियामगी तेंगबांग गल्लोनिना मतम खरगी ओइना सिजिनबा यानबा नहासिंगना पुनचिंदुना सेमजिनबा हौबनी महंगना मखाताना हाई सेमलिबा लंबी असि मियांगी तेंगबांगना लेजबा फन खरना सेमजिनबा ओइबनिना तुंग कोइना चतकदबा हाइबदुदि ओइरोइ अदुना लेंगाकी मैलेनबा सिग्ना लंबी असिबु तुंग कोइना चतकदबा मवंगदा मपुंग फाना क्वालिटी मेंटेन तौबिदुना अतुबदा लंबी असि सेमजिनबियु हाइनासु लेंगाकी पुंग चिंगसिलखि हन्ना होय हाइजबा लोइना थबक तो थोपिनबा होय हौजिक पालिबा सरकार सिसु हौजिक वीआर प्रेसिडेंट रूल लैबनिना यागरी गवर्नर की पुलिंग चिंगसिलकांदा होय लेरपुलक्ता मरुइना होय वीआईपी सिना चप्पल लंबी गी वखलोन थादोपिरकांदा कोई लौरम पुलक्ता कोई प्रजासिंग वारिबा लौमीसिंग वारिबा साचा नारोसिंग वारिसिंगसे जिंबिरकांदा थोबा लेर पुलिंग संबिरकांदा दिक्सिनबियु हाइबसे हाइबो लोइना मयामदा थोंगदा मिसिनरी थैंक यू प्राइम मिनिस्टर नरेंद्र मोदी की मणिपुर खोंगचत असना मणिपुर लेंगा अन्नी थोखनबगुम उहल्ले हाइना मणिपुर पीपल्स पार्टी एमपीपी की माइकीदगी फोंदोरकली
ngasi pologram maningda leiba party asigi mayai loisangda pangthokiba pawgi mifam amalo phamasi party asigi working president amadi chief spokesperson amadi media coordinator Dr. Sorokhaibam Ibomjana phongdukibani mahang makha taraduna hai ngarang Manipur laklamba Narendra Modi gi khongchetta Churachandpur dana nauna semgat sagatna balupa crore lising tare chahum henbaki packaging pakhatnaba urep yung tamlamba amasong Imphal gi kangladana lupa crore lising amachani rongi semgat sagat pa amadi sabaloiraba singi sangaram basna takpadi BJP gi Modi lengakna Manipur da su kuki singi separate administration ama thamnaba thorang pakhalakpagum uhalle Manipur ne India da pulakpa chahi Humputa taruk shure mamangda Manipur lakhiba India gi Prime Minister singna mafam amada package pumna moklaw thola mangak ne dubu handaki Modi gi thawong asidi MPP gi Central Committee gi mifamna yamna kan yaringda phongduk lakhi Modi gi Manipur khongchatta yelhomi meitei singbo kokila hoba singna mioi chani yankai hena hatkhiba mioi lising kaya amana asopan nanghanduna yum kai lising kaya ama mai thadok pikraba miyam gi lanthum kaya mang takhan khraba amadi IDP listing humfugi mathakta masagi mayumda changhanbagi thorang amata khanabiramdana amasong Manipur gi district tara taruk singda free movement tawhandana leiriba sigi matangda wafam amata phawa khanabiramdaba si Manipur miyam gi oina laiba khwaidagi thiba ohele BJP की MLA कया सो मोदीना मणिपुर लाक्लबा मतुंगदा PR लौथोकलगा BJP की ओइबा लेंगा अमा लौथोकलमगनी खलंबा पुनमक अरेंबा ताखी मोदी की खोंगसत असि मणिपुर थोकलिबा इरांग असि लोइसिनबा लाखिबा नते मालेम की मिया ममांगदा इंडिया की प्राइम मिनिस्टर ओइना चाही अनिगा था मरी की मतुंगदा मणिपुर चटलुरे हाइबा यानबा लाखिबा खोंगसतनी हाइना फोंदोखी मनुंगदा Manipur Prajasindik economic growth pangwa adumba package amade ngasi na pigidi moina pidi ba khasidi labi khong semba mai thanba adigi zoom kai tha sanaba mokoi lenga ki investigation tawna pasana aduna Manipur ki tamta Manipur Prajala gi Manipur niya gi tamtu ba package amade ngasi bawda mokoi har sarkar na pidi ha ba khunse thamja anjari ngasi Imphal Heart Institute Imphal sinna Assam gi kasar Fullerta Dalaiba Chungya Lekaida one day cardiac free health camp ama pangthokiba cardiac free health camp asida Dr. Mari nurse home technician home amadi ECG echo machine sing sizinaduna health camp asi mapungphana pangthoki masida mioi punna chamuga humputa rom lemna layengki amadi lemna hidang langtak singsu piki ngasi pangthokiba cardiac free health camp asida Imphal Heart Institute ki Director Dr. Arambam Athoba, Medical Director Dr. Ashit Kumar Devnath, Medicine Officer Dr. Wirengbam Renia Amadi, Dr. KH Saitapradana Sarukyaki. Haukiba September tang tara mathoidagi ngasi tang tara mari fawba lepna chatharakpa Stop Child Marriage campaign ibudok thangjing moyang deloisin khre campaign loisin baga mailenana New Life Foundation Manipur Secretary Dr. Lamabam Pishak Singh hai handaki campaign asi tongan fed leader sing amadi dharmagi institution singda malem gi oina chatharakpa campaign amani India gi oina so bal bibya mukt Bharat ki campaign ama oina Sustainable Development Goal 2030 da India si free child marriage ohenbagi pandam da historic judicial ruling amaga lonana pangthokpa campaign ni hainaso Dr. Lamabam Bisakna phongdorakpaga lonana tongan mafam sing amadi academic institution sing da so pangthoknabagi thorang tauri haiki NCC Alumni Foundation Manipur gi Marishiba Foundation Day celebration ngasi DM University campus ta leiba NCC headquarter gi MP hall da pangthokre Tharamadu da NCC Imphal gi group commander Bikran Kulkarani nursing na Sipcase 14 Manipur Battalion NCC Imphal gi former commanding officer retired Colonel Santi Kumar Sapam na President retired Major Motimala Ngangom retired Chief Officer Ajnab Kumar Singh amadi retired Major Dr. Ibo Pisak Singh na Guest of Honor Singh Oni Sarukyaki Tharamgi Chief Guest ki warot period na NCC Imphal gi group commander Bikran Kulkarani nursing na hai NCC ex cadet Singh gi oiba association kaya atop state Singh da su lei adubo Manipur gi oina leriba ex cadet ki alumni asigumba masing yambasi amukta thengnadri
Manipuri oriba tangdu leitadaba phibam kaya asi leina ex cadet masing yamna saruk yaba ubasi nungaiba fawi saruk yariba cadet khudingmakki thongna amadi interest ubada hena apenba poi group khudingmakki senior singna makhoi asi inkhalakliba junior cadet singi role model ama oigadoribani haiba khangna mathau ningthina tawgadabani junior cadet singda inspiration pigadabani manipur gi oina NCC cadet sing asi atop hiram kayada mai pakpa yawkhrabani Chatlu charu mafam khudingmakta ex cadet thingadaba yaude alumni asna ngasi active oina tawriba thabak sing makhatana dumak tawba oisinu haiki tharonggi saruk ama oina northeastern region yauna tongan shooting competition ama ko mathang tarakhraba cadet marisu tam okna ikai khunam utki Lagliba September 13 lisingani kunmanga langbangi kunmanga ni panba leba pokpon numit asigi ayuk pung mapan tabada apunba khundrak pam kendra tengbang lop AKKTL na sinduna hokiba me ahom lisingani kulumdagi haukna iram damasda thokliba irangasda imaleba kidamak thawai thakraba thoba taragi yatafam oriba yumnam patlogi mangfamda athoba singbu ikai khumna utjaba oina langban haisu katchagadori maramasna khundrak pam kendra se leiriba Club Mairapabi Village Authority Ahalaman Chhatr Nahal Khudingmakna Tharamasibu Saruk Yabinaba Secretary AKKTL na hairakli All Maitai Pangal Youth Association Ampia Amadi Manipur Youth Students Union Maisuna Kusanana Senuna Mamang Chahidagi Haudna Lamyan Bahizam Irabo Day Celebration ga Mailena State ki thakta debating competition sin khraba matungda Makha chathaba oina chaliba sahisi gi lakliba September 13 kwakta da leiriba mairoi singi oiba kwakta gi mairoi singda mangal pinaba chukhatlaba mai haiba multiple choice competition ama kwakta da pangthuklagani haina ampia general headquarter gi secretary Jamir Laik yangbamna pongdorakle kwakta da leiba ampia gi office ta ampia madi maishuna Sinna ngasi pangtuba pawgi mifamda apamasi phongdokhibani mahangna makha takhibada hariba competition asi bosem gi syllabus ki matung ina class 8 9 namadi 10 category ahum thokna khaidokna maths science english grammar general knowledge subject mari ki athoi hentanagani saru yagada mahairoi singna chaliba thasi kolumdoi fawgi manungda competition asi ki form pisilaba yagani hari pawgi mifamadu da saru yakiba Maisu General Headquarter gi General Secretary Pukri Mayum Sadamna Phongdokhibada Chamaga Kumapan Suba birth anniversary of Lamyan Bahizam Irabo Day celebration ga mailena Ampia Amadi Maisu na sinna liba September ki tang kuntra gi ayuk pung tong makaida Run for a Drugs Free Zone haina mingthonba mini marathon race amasu pangthokani Mini marathon asi Moirang Lamkhaidagi hauraga tera khongsang bifauna kwakta pangal Lamkhaidagi amuk kwakta sefla fauraga kwakta kuman ward number 8 ki public pond gi open gym da lamthungpham oigani masta kwakta daleriba lamjeloi singna sarugya biu numin asida Moirang MLA gi makhada ampiana kwakta miyangi da makhallaga sengwa sagaliba open gym chu ayuk pung 13 da sangaraga ni lonena kwakta gi Class 10 amadi 12 ta khwaidagi mark wangna fangduna mai paklaba mahairoi sing Manipur gi mapanda MBBS tamduna MCI UGC net pass tawrakpa amadi doctorate PhD degree fanglaklaba mahairoi sing okpa amadi mana pibagi tharomsu pangthoklagani masida sumiyar masar yabiu haiki Thaugai Pangai Yangdongi Anirak Suba Mapokumongi Thorom ngasi Khundrapam Assembly Constituency gi Manung Chenaliba Pangai Yangdongi Office ta pangthokre Khundrapam Sigi Manung Chaliba Pangai Yangdong lekai gi miyamna semkiba Thaugai Pangai Yangdongi Anirak Suba Mapokumongi Thoromado Hokdokpagi Thorom oina ibudok Tangja Lilha Pakhangba amadi ibendau ngangoi konjeng nurabi anigi masai konda laisu katuna inaki oiba Thoram Paring Singaloni na Bangthokiba Thoramatuda MPTC Pangai Deputy Director Sorokai Bungautam Babina Group of Companies ki Chairman cum Managing Director Dr. W. Thangjam Amadi Assistant Commissioner of Police ki Nongtomam Suranath Bemithunglen Singh Unesar Yakibagalona Thoramado Hogdokpo ina Akas Waikom na Pena Sisa Kudol Tamki Pros and cons film banner ki makhada amadi action mania pictures ki punna
Pictures ka punna khusamnaduna puthokadaba crime action thriller movie Yaisa Return haina mingthonba Manipuri feature film gi yaifathangni thorom ngasi Sagol banda leiba Dathangapa restaurant gi hall pangthokre thoramadu da saknaiba director Okena Makcham na chief guest Film Forum Manipur gi former chairman Samjet Chaba Mangojang na president amadi actor Ratan Laitan Themna guest of honor on saruk yaki film asigi story amadi director da Binoranjan Oinam film asigi cinematographer da Naresh Takelambam Nathoiba thodang lauri achauba thodang lauri film asida maru oina Abi Khundrakbam Kunika Sanjanbam RK Amarjet Sunil Maiboy Lalitabi Babluna Chingmana Maroi Mamiroi Singh oiri film asigi makeup da Jayant Kainau costume da Galifa editor da Alam Thanil fight director da Bablu Maiti amadi mahaki team na saruk yari Lamdam sigi nupi oibising pangal soli haigna wakal sontana leibagi matam natre nupi sing thongna leina isagi pandama magi makada hingna bhona gadabani mapuroibana mirairaba nupi singna mapuroibagi makhong kollaga khangada ban haba wakhalon asisu thadokadabani haina saknaira BIB Ketrimayum Subadanina Fongdokre wafam asingasi lamdam asigi saknaira BIB Ketrimayum Subadanina ibagi lamda Khongdarakpa chahi yankai surakpa Golden Jubilee celebration hongdopaga loina Ketrimayum Subadani gi punchi amadi mahangna sahitya gi lamda lauriba thodang haiba hiramda seminar ama Ketrimayum Yaima Memorial Trust KYMT Kwakaitel Moyang Purel Lekai Imphal na sinna pangtokhiba thoram amadai bi Ketrimayum Subadanina phongdokhibani Subadanina makhatana phongdokhibada Ehaki han balairik mangkraba isegi sur haiba sairengi laik asi kumjali singam chamapan humputara mangagi September thada phongkhibani masina Manipur gi nupi aibi singi manungda phongbani suba saireng laik oiri ngasidi ehangna ibagi lamda khongdarakpa chahi yankai surakpa kalonena ngasigi tharomasi pangthokpani makhatana larik kayamasu phongnaba tawrang tawri haike thamari chutna Pangthokadaba Golden Jubilee amadi one-day seminar on Subadani's life and heart contribution in Manipuri literature haiba seminar hudopagi tharamadu da Manipuri Saitya Parisar Imphal President Longjam Joy Chandranath Thuiba Midunglen Manipur State Social Welfare Board ki former chairperson Emasung Department of Agriculture Government of Manipur ki former director Dr. RK Nayanchana Devina Tharomapu amadi Manipuri Language Advisory Board Chaitya Academy former convener Nongmaitem Kiran Kumar Singh na akhanna bamithunglen oina saruk yakhe tangak ani thongna pangthokhiba seminar gi first session ayu pungta dagi hauki session adu da Imphal college ki retired principal professor Moirangthem Priyobatar Singh na moderator oina saruk yakhe Manipur Home Guard Employees Welfare Association gi miyoi kulhum doina saba managing committee ki nauna thopu ga basing khankre committee gi nauna khallaba mihut kulhum doina pai ga da form sing khannaba numit tare nigi manungda committee gi mifumama pangthokna mikhal pangthoklagani haina association gi president Yanglem Mangi Singh na phongdorakli hiramasi gi matang da association na senduna ngase Imphal gi GM Hall da pangthokpa general body meeting da mangin hai chahi ahungi oina thaupuga basing khannaba ngasigi mifamasi pangthokpani mahangna makha taraduna hai Supreme Court amadi Manipur High Court na thabakta onthoknaba khangan khrabasing yangna matam kyadagi association na taliba dabi sing September 13 fawbada thabakta onthor raknaba Rajyapal Ajay Kumar Bhala amadi Rajya Sarkar gi mai leinaba makok thongba official singda haijakiba laikre karigumba thabakta onthok pidrabadi Home Guard personnel singna October thagi ahoba numitagi democratic oiba khongjang jangshina warep laure Home Guard personnel singna so mapong phana saruk yana personnel singi pukning chingshinki ngasigi mifam aduda association gi secretary Kech Inaupina organization gi sahi gi report account statement amasung hokiba chahi singda pangthokhiba thabak thorom singi matangda marik chumna paudam ki panbayabadi association asina taliba dabi singi manungda Home Guard personnel singi promotion guidelines semba DHR kunthama pande hengat pa tonga tonga command general ama thamba seniority list semba amasung
DA Chada Kuntra Mapanda Hengatpa Tongan Commandant General Amathamba Senator Lisemba Musung Ration Money Pibanasingba Wafam Sing Yauri Manipurgi Ka Maike Miamgi Lifeline Oriba Indo Burma Sugunu Road Haina Kangnariba Wabagai Lamkaidagi Sugunu Fauba Kilometer Kuntare Dasmik Mari Sangba IMI Sugunu Road State Highway asi sembagi matang da jay naba manba wafam kaya media singda fongdok narakliba asi khwaidagi laibak thiba thawong amani hariba lambi asigi matang da Sugunu Kendrogi MLA K Ranjit na miyam da lana paudam khiba matalaite haina Kakching Khunau Development Committee ki Secretary Tingnam Rishikesh na fongdorakle wafam asing asi Kakching Khunau da hauji lambi asigi matang da media da wafam kaya Fongdok narakliba asigi matangda pangthokhiba paugi mifam amada fongdorakhibani mahakna makha tarna fongdokhibada hariba lambi asi lisingani taramathoi tarinthoe duwaida wabagai lamkhaidagi hauraga chakpi karong fauba black topping tawduna lambi asi semkhiba adudagi makha tarakpadi haujik fauba lambi asi semiduna leirakli Manipur ngaki chatnabi am odna department na lambi semba si budget yengduna sembani lunena chahi mangagi matungda amuk improvement natraga reconstruction amuk tawbani madugi manungdana maintenance fund dagi pothole kumba madi akai atoi singa si semsimbani adu boli singani ta dagi hanagi BJP gi lengak asi het lakhibadagi ngasi fawba lambi asi hana yengbidina dumak lakli matam gi assembly mifam kaya da so mifam khudingi lambi asi amuk tangda oirabasu semjin bina ba MLA K Ranjit na fongdokna lakhibani Masidasu mahaki kendrogi area semdrabasu wabagai dagi hauraga hiyangnam kendrogi saruk oriba waikhongi maphamsing fawbada oirabasu sembina balengakta takshinduna lakpani adubu pomnamak aremada takhi Lunena Hana Gilingak Loikiduna Governor Council Lak Labamata Masida Governor the Haukiba Juntara Homdoli Singanikon Mangada Ai Bachelor for Pisinduna Lambiasi Sembinaba Takshin Kibani Lunena Makata Nasu July Ahumda Chief Secretary the Lambiasi Matangda Chapchaba Kangan Binabasu Takshin Ki Masigi Matungda Lambiasi Scheme for Special Assistance to States for Capital Investment Part 1 Gimakada Lambiasi Semlagani Haiba Kanghal Lakibani Asigumba Chahita Makai Hena BJP Gilengakna Sembiraktraba Miyamna Kauranga Nariba Lambi CCM Lagani Haiba Miyamda Paudam Bada BJP Sugunugi Mandal President Amadi Wakasina Suyamna Koyang Koisang Naribasi Karigino Haina Suhanglaki Wafam Sing Tambiribado, Kudaki Lepiu Haina Development Committee, Maitegi Tamjari. Kakching Khunau Kaithel dagi Tingnam Boku Lekai Tarung Lekai na chingba fauna umathel taba yakiba Kakching Khunau area gi oina yamna maru oiba lambi ama oriba kilometer 3 lom sangba PWD department gi makhada leiba lambi asi koila thaba loikiba tha ani rom phadri adubu lambi asi kaibada natna thariba koila sing phakat payare masida matau karamna thabak suri bano mailena basingna ina suhalibra lunina thamani khudingi lambi semna balenga ki anoba thausil thorang leibra haina Kakching Khunau gi praja kaya na penda wafam kaya fongdok narakle haujik oriba lambi asigi matang da penda wafam fongdok aduna chakha thorang lop Kakching Khunau gi coordinating secretary gi Taupuriba Sinam Babu Machan Hai Lambi Semba Loikiba Thani Fadriba Lambi asi asuk thuna pibam solak libasi PWD gi lambi semnaba lakliba pannasi tha amakhak chatnaba lambi semnaba oirabra BIP chatnaba lambi singdana phajana sebi baduga lawmi sinmi praja kayana chatnariba lambi dana sumna semba si mailainaba singi
ꯃꯊꯧ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯦꯟꯗꯕꯁꯨ ꯐꯣꯡꯗꯣꯛꯂꯛꯈꯤ ꯂꯣꯏꯅꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA-ꯅꯗꯤ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯅꯨꯡꯊꯪ ꯐꯥꯎꯕ ꯄꯥꯏꯔꯒ ꯌꯩꯗꯨꯅ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯗꯗꯤ ꯅꯣꯡꯃꯇ ꯂꯥꯛꯇꯨꯅ ꯌꯦꯡꯅꯗꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯔꯥꯡꯊꯦꯝ ꯇꯣꯝꯕ ꯀꯧꯕ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅꯁꯨ ꯐꯣꯡꯗꯣꯔꯛꯄꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯍꯟꯅꯕ ꯂꯩꯉꯥꯛꯀꯤ PWD ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯥꯗ ꯀꯤꯂꯣꯃꯤꯇꯔ 8 ꯔꯣꯝ ꯁꯥꯡꯕ ꯂꯝꯕꯤ ꯁꯦꯝꯕꯗ ꯊꯥ 1.5 ꯐꯥꯅ ꯂꯝꯕꯤ ꯑꯁꯤ ꯆꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯆꯠꯅꯕ ꯂꯝꯕꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯝꯕꯤ ꯁꯦꯝꯂꯤꯕꯅꯣ ꯑꯗꯨꯒ VIP-ꯁꯤꯡꯅ ꯆꯠꯅꯕ ꯂꯝꯕꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯥꯔꯤꯕꯅꯣ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯂꯣꯏꯅꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA-ꯅ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯊꯥꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯑꯁꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA ꯃꯁꯥ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯕꯤꯗꯨꯅ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯨꯍꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA-ꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯈꯤ नेपालꯒꯤ interim Prime Minister Sushila Karki ngasi formally oina office ki thabak paiba hokre Genji protest manungda leikhidrabasingbo Martias haina kaubaga loina Nepali rupees million amamam gi senpham compensation oina piragani haina laukthokre Generation G na demand tawbadagi hanagi Chief Justice Sushila Karki bu President Ramchandra Paudel na irai numita wasak lohonkhibani wasak lorobagi numit nini gi matungda charge lokhibani madugi mama ngasi ayuk Lanchor da leiba Martyrs Memorial da chatna leikhidraba singafam da ikai khumnaba utkhi miyamgi protest manungda sokhibadagi Prime Minister Office hongdokhibadagi mahakna official duties Home Ministry of Office dagi hauki hingsagi demonstration manungda sokhraba victim singda khudakki relief phanghanbana mahaki hanba thabak lokhatpana oiki Chief Secretary Eknarayan Ariel na phongdokhibada protest manungda leikhidraba singbo Martyrs Sahit oina sakhanglagani amadi makhogi imu manungda lupa million amamam mating oina piragani haiki ngasi nungthil pung mariga mininifu mathoi tabada Assamgi Dekya Juli dagi kilometer 13 lapa mafamda magnitude 5.8 yauna yuar hakre mafam madu nikpada natana Bangladesh, Nepal, Myanmar, Bhutan amasung China gi mafam kharadasu nikhi hairi the Indian Meteorological Department na haikibada Dekya Juli manakta epicenter oikiba Yuhabadu da Guwahati da leiba dalan sing nikhi Authority amasung mafam madugi miyam na haikibada fajana nikrabasu mishi minage amasung akai atugi pau fangji hairi Sanabagi pauda Assam Rifles amadi Manipur Judo Association anina punna senduna ngasidagi Kuman Lampa Indoor Stadium da ahanba DGAR Manipur State Level Judo Championship lisingani kunmanga haukre Championship asida Manipur gi tongan district tarutagi lakpa club taretagi apunba nupa mari nupi judoka chamanga romna saruk yaraga category mari haibadi sub junior junior cadet amadi junior ngakpigani senior haina khaidokna thasigi taruk fawba to hen tanagani championship hawtopagi tharamadda IGAR Sarki DIG Ananya Boral Manipur Judo Association gi President Bijoy Manipur Judo Association gi Secretary Soibam Indrakumar na mitungnen Singh oina saruk yakhi tharunga mailena IGAR Sarki DIG Ananya Boral hai Assam Rifle na lebaki oiba thabak kaya pangthokpagi manungda haurakliba naharol singbo sport ki lamda puning thawatpagi khongthangsu chathadna lakli pangthokliba championship asita lamda masigi haithoi singthoiraba kaya su uthoknabagi mafam ama piba ngamlagani phungdokhi District Kang Association Jiribam na sinda mamang tagas ki Tang kundagi hauna Jiribam gi Babu Parada leiba Lamnan Community Hall kam kangsangda Jiribam kasara madi helakani ki kangkhut kunmathoina saryadna sanariba taramanga shuba Let RK Lala Sana Memorial Mix Kang Tournament lisingani kunmanga gi ngasi sanaki bahanba quarter final round match da Yawal Club B Champanagar na SAYC A Sok Ating Bupandal Taramari Taramathoida maithiba piki
Hayeng nungthil pung ama taba matamda sanagadaba quarter final league round match da YLC Dibung Khunau A amadi ADC Babupara A sanagani hari. Arubida malwe pa amhona miyam pizari. RIMS Hospital na Institute of National Importance INI ki thakta orekna honari bas dalenga ki maikedi ki pangba yam mateng pangani haina Governor Ajay Kumar Balana fongdokre. Nonglet na chubadagi mafam kyada ichaw ki awaw mayok nare. NCC Alumni Foundation Manipuri Marishiwa Foundation Day celebration pangthokre. Loina Nepal ki hingsa ki irang leikidaba singbo martyrs oina sakhang tuna lupa million amam compensation oina piragani laukthokre. Miswazam pizaba mataselo shinjare miling tabiri basuma mukana krumjari.